ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯗꯤ ꯊꯦꯡꯉꯦꯀꯣ ꯈꯤꯇꯪ ꯊꯦꯡꯉꯒꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯇꯧꯒꯗꯕ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯀꯩꯝꯇ ꯌꯥꯎꯗꯦꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤꯀꯣ ꯑꯗꯣ ꯊꯥꯁꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥꯁꯤꯁꯦ ꯑꯃꯔꯣꯝꯗ ꯑꯍꯥꯟꯕ ꯊꯥꯁꯤ ꯑꯣꯏꯔꯦꯅꯀꯣ 2025ꯒꯤ ꯑꯍꯥꯟꯕ ꯊꯥꯁꯤ ꯑꯣꯏꯔꯦ ꯑꯗꯣ ꯀꯥꯟꯅꯕꯁꯦ ꯈꯔ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯗꯅ ꯇꯧꯖꯔꯛꯄꯅꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯨꯝ ꯑꯩꯒꯤ ꯃꯤ ꯑꯩꯅ ꯐꯍꯟꯅꯤꯡꯉꯤꯕ ꯃꯤꯗꯣ ꯍꯥꯏꯅ ꯈꯜꯂꯁꯤꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯛꯏꯁꯦ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯧꯍꯧꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯣ ꯐꯔꯁ ꯅ꯭ꯌꯨ ꯃꯨꯟ ꯑꯣꯏꯔꯦꯀꯣ ꯐꯔꯁ ꯅ꯭ꯌꯨ ꯃꯨꯟ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯣꯅꯤ ꯑꯃꯥꯕꯁ꯭ꯌꯥ ꯀꯥꯏꯅ ꯃꯣꯅꯤ ꯀꯔꯥꯏꯗꯩ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯟ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯁꯥꯏꯂꯦꯟ ꯂꯩꯌꯨ ꯍꯥꯏꯕꯅꯦ ꯍꯌꯦꯡꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯒꯗꯤ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯄꯨꯔꯥ ꯋꯥꯈꯟꯁꯦ ꯄꯨꯔꯥ ꯁꯥꯟꯇꯤꯗ ꯂꯩꯔꯒ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯕ ꯃꯦꯗꯤꯇꯦꯠ ꯇꯧꯔꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯕ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯍꯥꯏꯗꯤ ꯔꯤꯂꯤꯁ ꯍꯥꯏꯗꯤ ꯄꯥꯁꯀꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯠꯍꯟꯈꯤꯕ ꯂꯦꯠ ꯒꯣ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯤꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯐꯕ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯅ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯁꯦꯝꯃꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯨꯝꯕꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯍꯟꯈꯤꯕ ꯈꯣꯠꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯐꯕ ꯇꯥꯏꯃꯤꯡ ꯑꯣꯏꯅ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥꯡ 16ꯗꯒꯤ ꯍꯥꯏꯇꯥꯔꯦ ꯇꯥꯡ 16 ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯂꯒ ꯑꯗꯨꯝ ꯇꯥꯈꯤꯕꯅꯦꯀꯣ ꯑꯗꯣ 13ꯗꯒꯤ ꯍꯧꯔꯒ ꯂꯥꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 26 ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯪꯀ꯭ꯔꯥꯟꯇꯤꯒꯨꯝꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯍꯥꯁꯤꯕꯔꯥꯇ꯭ꯔꯤꯒꯨꯝꯕ ꯑꯗꯨ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯑꯔꯥꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯑꯔꯥꯛꯄ ꯃꯌꯥꯝ ꯑꯁꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯟꯆꯝꯅꯤ ꯀꯩꯀꯥ ꯂꯥꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯐꯨꯜ ꯃꯨꯟ ꯂꯥꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯀꯣ ꯑꯗꯣ ꯍꯌꯦꯡꯒꯤ ꯇꯧꯒꯗꯕꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡꯁꯦ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯩꯅꯣꯅꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯅ꯭ꯌꯨꯁꯇ ꯀꯩꯗ ꯎꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯍꯥꯀꯨꯝ ꯇꯧꯔꯤꯅꯀꯣ ꯃꯍꯥꯀꯨꯝꯁꯦ ꯍꯥꯏꯗꯤ 144 ꯌꯔꯁꯇ ꯑꯃꯨꯛꯇꯪꯅꯦ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯄꯣꯛꯏꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕ ꯌꯥꯏꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯨꯝ ꯃꯦꯂꯥꯁꯦ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯀꯣ ꯑꯍꯨꯝ ꯊꯣꯛꯅꯒ ꯂꯩꯕꯅꯦꯀꯣ ꯀꯨꯝ ꯃꯦꯂꯥꯁꯦ ꯑꯔꯠ ꯀꯨꯝ ꯃꯦꯂꯥ ꯑꯗꯒꯤ ꯀꯨꯝ ꯃꯦꯂꯥ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯃꯍꯥꯀꯨꯝ ꯃꯦꯂꯥꯁꯤꯅ ꯍꯥꯏꯗꯤ ꯂꯥꯁ ꯇꯨ ꯂꯥꯁ 18 ꯁꯝꯊꯤꯡ ꯀꯣ 56 7 ꯑꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯥꯒꯨꯝ ꯇꯧꯕꯅꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯇꯥꯔꯛꯄꯁꯦ 144 ꯌꯔꯁ ꯃꯇꯨꯡꯗ ꯇꯥꯗꯣꯏꯅꯦꯕ ꯁꯤꯁꯦꯀꯣ ꯃꯍꯥꯀꯨꯝꯁꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯌꯥꯒꯔꯥꯖ ꯍꯥꯏꯅ ꯃꯣꯏ ꯌꯨꯄꯤꯗ ꯀꯩꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯃꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯥꯗ ꯆꯠꯂꯒ ꯂꯨꯞꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯔꯤꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯆꯠꯂꯒ ꯂꯨꯞꯄ ꯍꯥꯏꯁꯦꯀꯣ ꯒꯪꯒꯥ ꯆꯠꯂꯒ ꯂꯨꯞꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯁꯝ ꯆꯝꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯂꯩꯌꯦ ꯄꯨꯈ꯭ꯔꯤ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕꯗ ꯂꯨꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯗ ꯒꯪꯒꯥꯖꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯈꯨꯝ ꯑꯃ ꯈꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯅꯦꯒꯦꯇꯤꯚꯤꯇꯤ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯒꯦꯇꯤꯚꯤꯇꯤ ꯑꯣꯏꯔꯣ ꯑꯩꯅ ꯈꯪꯍꯧꯗꯕꯗ ꯍꯥꯏꯇꯥꯔꯦ ꯑꯁꯣꯏ ꯑꯉꯥꯝꯒꯨꯝꯕ ꯇꯧꯈꯤꯕ ꯃꯤꯅ ꯋꯥꯔꯧꯈꯤꯕ ꯈꯣꯠꯈꯤꯕ ꯁꯨꯝ ꯌꯥꯎꯔꯝꯕ ꯌꯥꯎꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯄꯥꯞ ꯍꯥꯏꯔꯤꯁꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯄꯥꯞ ꯀꯣꯛꯅꯕꯅ ꯍꯥꯏꯔꯁꯦꯕ ꯄꯥꯞ ꯀꯣꯛꯄꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯄꯥ ꯏꯄꯨ ꯃꯇꯝꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯉꯩꯅ ꯇꯧꯔꯝꯕꯗ ꯍꯥꯏꯗꯤ ꯃꯆꯥꯗꯒ ꯍꯦꯛ ꯀꯩꯅꯣ ꯇꯧꯍꯧꯕꯁꯨ ꯆꯩꯊꯦꯡ ꯐꯪꯍꯧꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯅꯀꯣ ꯃꯆꯥꯗꯒ ꯍꯟꯖꯤꯜꯂꯦ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯉꯥꯡꯒꯤꯗꯤ ꯀꯩꯝꯇ ꯗꯣꯁ ꯂꯩꯇꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯍꯟ ꯑꯃꯅ ꯁꯨꯝ ꯐꯠꯇꯕ ꯀꯩꯀꯥ ꯇꯧꯔ ꯃꯇꯝꯗ ꯃꯆꯥ ꯃꯁꯨꯗꯁꯨ ꯍꯦꯛ ꯀꯩꯅꯣ ꯇꯧꯍꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯤꯁꯦ ꯌꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯥꯎꯗꯤ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯔꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯕꯤꯌꯨꯀꯣ ꯃꯌꯥꯝ ꯏꯔꯨ ꯂꯨꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯒꯪꯒꯥꯖꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯀꯩꯅꯣ ꯇꯧꯔꯒ ꯇꯨꯔꯦꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯇꯨꯔꯦꯟ ꯑꯅꯛꯄ ꯇꯨꯔꯦꯟꯒꯨꯝꯕꯗ ꯀꯩꯗ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯔꯨꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃꯅꯤꯀꯣ ꯑꯩꯅ ꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯗꯣꯅꯦꯁꯟꯁꯀꯣ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯇ ꯇꯧꯈ꯭ꯔꯤꯗꯨꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯩꯅ ꯃꯍꯥ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯑꯉꯝꯕ ꯐꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯍꯤ 100 ꯑꯃ ꯀꯩ ꯑꯃ ꯇꯧꯔꯛꯄ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 100 ꯗꯣꯅꯦꯁꯟ ꯇꯧꯔꯛꯄ ꯗꯣꯅꯦꯁꯟ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯆꯍꯤ 100 ꯃꯤꯒꯤ ꯗꯥꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯈꯛꯇꯪ ꯇꯧꯕꯁꯨ ꯉꯁꯥꯏ ꯆꯍꯤ ꯑꯩꯈꯣꯏꯅ 100ꯔꯛ ꯇꯧꯕꯗꯨꯒ ꯍꯥꯏꯗꯤ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯈꯤꯇꯪ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯩꯇ ꯂꯥꯏꯔꯒꯨꯝꯕꯗ ꯐꯤꯔꯣꯟꯅꯤ ꯈꯪꯗꯦ ꯆꯥꯅꯕ ꯊꯛꯅꯕ ꯇꯧꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏ ꯆꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅ ꯍꯧꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅ ꯀꯩꯅꯣꯝꯃ ꯁꯦꯝꯕ ꯁꯥꯔ ꯍꯧꯖꯔꯒ ꯑꯍꯟꯉꯩꯗ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯑꯍꯟꯒꯨꯝꯕ ꯑꯣꯏꯔꯣꯀꯣ ꯗꯈꯤꯅꯥ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 50 ꯑꯃ 100 ꯑꯃ ꯄꯤꯕꯗ ꯃꯣꯏꯁꯦ ꯌꯥꯝ ꯍꯔꯥꯎꯖꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯀꯨꯝ ꯃꯅꯨꯡꯁꯨ ꯇꯥꯔꯦꯅꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯊꯥꯁꯤꯁꯦ
ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯑꯍꯟ ꯑꯃꯟꯗꯒꯤ ꯍꯥꯏꯗꯤ ꯕ꯭ꯂꯦꯁꯤꯡꯁ ꯅꯤꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯔ ꯅꯤꯍꯧꯕ ꯑꯍꯟ ꯑꯃꯟꯁꯤꯡꯗꯩꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯤꯗꯣ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯌꯣꯅ ꯍꯥꯏꯗꯣ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕ ꯑꯩꯅ ꯀꯩꯝꯇ ꯏꯗ꯭ꯔꯦ ꯁꯤꯗ ꯑꯩ ꯑꯣꯟꯂꯤ ꯖꯁ ꯈꯨꯠ ꯈꯛꯇꯪ ꯇꯧꯔꯒ ꯑꯣꯏꯅ ꯉꯥꯡ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯁꯦꯝꯅꯤꯡꯉꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯐꯥꯔꯁ ꯅ꯭ꯌꯨ ꯃꯨꯟꯅꯦꯕꯀꯣ ꯐꯥꯔꯁ ꯅ꯭ꯌꯨ ꯃꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣꯀꯣ ꯍꯥꯏꯗꯤ ꯕꯥꯠ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯏꯁꯤꯡꯒꯨꯝꯕ ꯍꯥꯞꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐꯥꯔꯁꯇꯤꯡ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯑꯉꯟꯕꯗ ꯇꯧꯕ ꯌꯥꯕꯁꯦ ꯍꯦꯛꯇꯀꯣ ꯑꯗꯨꯒ ꯐꯠꯇꯕ ꯈꯣꯠꯇꯕ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯔꯤꯉꯩ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯔꯒ ꯔꯤꯂꯤꯁ ꯇꯧꯍꯟꯈꯤꯕ ꯅꯝꯕꯔ 2 ꯗꯣꯅꯦꯁꯟꯁ ꯍꯥꯏꯔꯁꯤꯅꯦꯀꯣ ꯗꯣꯅꯦꯁꯟ ꯇꯧꯕꯤꯌꯣ ꯉꯁꯤ ꯑꯉꯝꯕ ꯈꯇꯪ ꯍꯥꯏꯗꯤ ꯂꯨꯄꯥ 100-100 ꯂꯩꯇꯦꯅ ꯍꯥꯏꯔꯒꯁꯨ ꯑꯩ ꯀꯥꯏꯗꯦ ꯗꯣꯅꯦꯁꯟꯗꯣ ꯂꯨꯄꯥ 100-100ꯒꯤ ꯗꯣꯅꯦꯁꯟ ꯇꯧꯕꯗꯤ ꯉꯝꯃꯤꯗꯅ ꯑꯩꯈꯣꯏ ꯐꯣꯟ ꯑꯃ ꯀꯔꯤ ꯑꯃ ꯄꯥꯏꯔꯤꯕꯅꯦ ꯍꯥꯏꯗꯤ ꯐꯣꯟꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯉꯝꯃꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯦꯡꯕ ꯉꯩꯒꯤꯅꯤꯀꯣ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯗꯣꯅꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯌꯣ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯆꯥꯅꯕ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯈꯇꯪꯗ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯤꯗꯣ ꯃꯈꯥ ꯇꯥꯕ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯍꯟꯈ꯭ꯔꯒ ꯑꯐꯕ 2025ꯁꯤꯗ ꯑꯐꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯇꯧ ꯂꯩꯔꯦ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯈꯟꯖꯧꯕ ꯚꯤꯖꯨꯑꯂꯥꯏꯁ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯚꯤꯖꯨꯑꯂꯥꯏꯖꯦꯁꯟ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁꯜꯂ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯟꯕ ꯌꯥꯏꯅꯀꯣ ꯄꯣꯠꯁꯦ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯝ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯔꯤꯂꯤꯖꯤꯡ ꯄꯥꯔꯠꯇꯨ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀ꯭ꯔꯤꯞꯇꯤꯡ ꯇꯧꯕ ꯌꯥꯏ ꯑꯇꯩ ꯑꯇꯩ ꯂꯩꯅꯀꯣ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗ ꯅ꯭ꯌꯨ ꯃꯨꯟꯗ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯔꯤꯆꯨꯋꯦꯜ ꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯅꯆꯤꯡꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯇꯧꯕꯤꯌꯣꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯍꯜꯂꯔꯣꯏꯒꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯏꯔꯨꯖꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯪꯒꯥꯖꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯂꯨꯕꯤꯕ ꯗꯣꯅꯦꯁꯟꯁ ꯀꯔꯤ ꯀꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯔꯤꯂꯤꯁ ꯇꯧꯍꯜꯂꯣ ꯂꯦꯠ ꯒꯣ ꯇꯧꯍꯜꯂꯣꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯃ ꯋꯦꯜꯀꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨ ꯃꯨꯟ ꯍꯥꯏꯔꯒꯗꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠꯅꯤꯀꯣ ꯑꯗꯨꯅ 2025ꯒꯤ ꯑꯃꯨꯛ ꯐꯖꯅ ꯁ꯭ꯇꯥꯔꯠ ꯇꯧꯅꯕꯅꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯔꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ